personal dream. Nangsi thawai ni nungsiba ay tagini ayuki na numit ni numidangi na thajani Nangsi thawai ni nungsiba ay tagini ayuki na numit ni numidangi na thajani Yeng laga ura uraga pangnung tanung sire nangon dangau jere pangnung tanung sire nangon dangau jere Thabalgi ipomda malangi sahumda Thabalgi ipomda malangi sahumda Thekna layna jagoi saro Thabalgi ipomda malangi sahumda Thabalgi ipomda malangi sahumda Thekna layna jagoi saro Yeng lagi pena nungsiba na hakbu Nang se aigi thawai ni Yeng lagi pena nungsiba na hakbu Nang se aigi thawai ni Nang si thawai ni nungsiba ay tegini Ayuki na numit ni
dangi na thajani yeng laga ura uraga pangnung tanung sire nangon da ngau jere pangnung tanung sire nangon da ngau jere Jingi lamdam duda tahui nangi khongul gi mami tamla jingi lamdam duda tahui nangi khongul gi mami kairaba thamoi se Puduna lakhi lai haure madi jingya gi lai kulda lai haure madi jingya gi lai kulda ha Hawaii ni nung shiba ay tagini ayuki na numit ni numidangi na thajni nang shi Hawaii ni nung shiba ay tagini ayuki na numit ni numidangi na thajni yeng laga uraga pangnung tanung sire nangon da ngau jere pangnung tanung sire nangon da ngau jere kakak Arvin lagi. Sama ada foto dia jauh.